Yong Natan Yenbagi Phivam da India Leingak na Shanariba Poram Asi Khudak Lepkadabani HAINA AMUCO gi General Secretary PRATAP LEISHANGTHEM na AKANBA WAPHAM THAMLAKLI WAPHAM Asi Mahar Regiment na Manipur gi miyam da chathakiba thawong adugi mayokta Manipur muthatpa yaroi haiduna ngasi singjamaidagi lilong fawba miyamna human chain semduna chathakiba khongjang amada mahakna phongdokhibani AMUCO gi liching makada All Manipur Women's Voluntary Association AMOWA Poirai Leimarol Meira Paibi Apunba Manipur PLM-PAM Committee on Human Rights Kohar Amadi Manipuri Students Federation MSF na sinduna ngasi chathakiba khongjang aduga mari leinana AMUCO gi General Secretary PRATAP LEISHANGTHEM na hai Tha asigi kunda Gwaltabida Sirulili Festival gi Paulo Bachatkiba Paumigi team amada Indian Army gi personnel singna chatharakiba thawong amade makhoina tongliba MST bus ta thaba Manipur haiba wahai asi lokthoknaba honakhiba thawong adu akan mumongda condemn tawi AMUCO ga chaminariba loop singna mamangdagi hauna Manipur muthatpa yaroi haina khongjang changsinduna lakpani India Leingak na lamdam asigi kanglup furup singi marakta divide and rule policy chathaduna kanglup masilgi marakta nungshinadanaba shilliba asi lamdam asigi kanglup furup khudingmakna khangba mathau tai matam amada ningtamna leijaramba iramdam asi India da tinkraba matungdagi miyam nungaina leiba ngamdri iramdam asida India Leingak na thamjinliba afaspa 1958 asi amuk thamjin amuk lokthok tawduna makhatana adumak thamkigani haina mahakna phongdokhi Mahakna makhatana hai matam amada India da tillabadi nungaini khanaramba adu ngasidi India Leingakna chatharakliba thawong sing asina iromdom lepchaningbagi wakhalon fawhalakli miyamna pendaba phongdokpa matamda FIR pansinduna miyamgi machin mennaba amadi namthanaba honari Manipur muthatnaba changsilliba thawong asi awangba thakki lawtunaba amani handaki Gwaltabigi thodok aduda MST bus tagi Manipur haina thaba wahai muthatnaba Indian Army gi personnel singna chathakiba thawong aduda jenaba personnel sing hojik fawba wahang pahong hangduna thawong adu karigidamak chathakibano haina miyamda khanghandriba asina thodok asigi marumda achauba lawtunaba ama yawi haiba asi mayek singna takli Thodok aduda miyamna penadaduna yaningdabagi khongjang changsilaba phawbada Governor yauna Leingakki makok thongba sing maru oina Chief Secretary Security Advisor amadi DGP na tumina leshiliba asi iramdam asigi miyamgi ihul khangdaba minungshi yaudabagi lichatni Makhoi sing asi pham thadok pham thoi makhoina Manipur miyamda soikhre haina haifam thoi madu natrabadi miyamgi akanba ihau lakani haina mahangna makhata khi Yong Natan yele habra halaman gi parodo adugi type ta ngasi nakal ani sida moi amana muk khara kangkhalan amana muk tapal laga ngasi India government sanari je masi kudik lepkadabani aduna tragatay ngasi governor su PR leiba matamda lebak sida saukhatli nungai hen mayamna khanarabani adu bunga handaki PR sidi karamba PR no haibaje akoi haiba ngamde maramduna akoi ge governor se kudak tamak resign tawraga ma mayumda hangibna fai adu Kuldev Secretary Advisor DG Chief Secretary moise kudakta moise fam thadoga hangitar halaga anuba ma hapakanda anuba government ama semalakanda Manipur se tangdu leitawa porakani haiba wakaljini aduna masigi pose tawdribo Manipur da nongma nomagi irang se thokani mamangdu haijagramni aduna si lepoi masida lup ki khenaba leitana amana changa asu lup amana tawrasu masi singdhanaba natabada amana tawrasu amana tawbuda akoi miyam sawanara kanda akoi Lup amana tawrisi magi panthung di sama da bangakani akoi punde na praja mayam na haibado akoi kasu magi tungan ba leibwani rajniti da su tungan na leibadona leibewani aduga amana tawbuda akoi support tawi akoi na hojing ngasi tawrisi Manipur ge praja khudimana support tawrakani masi akoi mayam masida to khai tana bagi wahai singchep thabadu su tawbidana ba Manipur ge khanghai mayam na tawbidana ba ai amukusu appeal tawzari Ngasigi khongjang adu ayuk pung 13 makhairom taba aduwaida AMUCO AMOWA Poirai Leimarol Meira Paibi Apunba Manipur PLM-PAM Committee on Human Rights Kohar amade Manipuri Students Federation MSF ki makok thongba thaumi singna luchingduna hauki khongjang aduda Imphal More lambigi lilongdagi singjamai phawbagi lambi paringda maikai adomda leiba school singi mahairoi Meira Paibi amade tongan ba mioi kayana human chain semki Khongjang aduda miyana Manipur muthatpa yaroi condemn India's policy to obliterate Manipur, obliterate colonial law, abspa amadi self-determination is our birthright haibana chinba placard kaya sizinaduna kholau kaya amasu lauki
Self-determination is our. Self-determination is our. Ilan Iraqi Armed Forces Mission Power in 1958. 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 Manipur Mutapa. Manipur Mutapa. Manipur Mutapa. The Iraqi Divine Police Chief.